ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯩ ꯂꯥꯛꯆꯕꯅꯦ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯒ ꯃꯔꯤ ꯂꯩꯅꯅ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯒꯤ ꯑꯣꯏꯅ ꯅꯝꯕꯣꯜ ꯕꯖꯥꯔꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯥꯛꯆꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯧꯅꯕ ꯇꯧꯔꯁꯦ ꯁꯤꯁꯇꯔ ꯋꯥꯔꯤ ꯑꯝꯇ ꯁꯥ ꯌꯥꯒꯗ꯭ꯔꯣ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇ ꯌꯥꯒꯗ꯭ꯔꯣ ꯁꯤꯁꯇꯔ ꯃꯤꯡ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯖꯤꯇꯥ ꯀꯩ ꯂꯝꯗꯒꯤ ꯎꯠꯂꯧꯗꯒꯤ ꯎꯠꯂꯧꯗꯒꯤ ꯀꯩ ꯂꯩꯕ ꯂꯥꯛꯏꯅꯣ ꯑꯩꯈꯣꯏ ꯄꯥ ꯐꯣꯟ ꯆꯥꯔꯖꯔ ꯌꯦꯡꯉꯨꯁꯤ ꯂꯥꯛꯄ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯂꯣꯏ ꯀ꯭ꯂꯥꯁ ꯀꯌꯥ ꯑꯣꯏꯒꯦ 9 10 ꯀꯥꯗꯣꯏꯕ ꯀꯥꯗꯣꯏꯕ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯃꯥꯟꯅꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯦ ꯀꯃꯥꯏꯅ ꯇꯧ ꯌꯥꯎꯗꯣꯏꯔꯥ ꯀꯣꯏ ꯆꯠꯇꯣꯏꯔꯥ ꯆꯠꯂꯔꯣꯏꯗ ꯆꯠꯂꯔꯣꯏꯌꯦ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯀꯩ ꯐꯥꯎꯒꯦ ꯑꯗꯨꯝ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤ ꯏꯁꯥꯗ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯨꯝ ꯏꯃꯥꯟꯅꯕꯤꯈꯩ ꯄꯨꯟꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯝ ꯑꯗꯣ ꯁꯤꯁꯇꯔ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯦ ꯌꯥꯒꯗ꯭ꯔꯥ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯩ ꯂꯥꯛꯆꯕꯅꯦꯕ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯌꯥꯁꯅ ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯈꯨꯟꯐꯝꯗꯒꯤ ꯑꯣꯏꯅ ꯈꯨꯟꯗꯒꯤ ꯍꯧꯖꯤꯛꯇꯤ ꯕꯖꯥꯔꯗꯤ ꯀꯩꯗꯧꯕ ꯂꯥꯛꯄꯤꯅꯣ ꯁꯨꯝ ꯗ꯭ꯔꯦꯁ ꯅꯨꯡ ꯁꯣꯞꯄꯤꯡ ꯇꯧꯕ ꯂꯥꯛꯏꯅꯦ ꯂꯩꯕ ꯁꯨꯝ ꯑꯗꯣ ꯀꯩꯀꯩꯗꯤ ꯂꯩꯕꯤꯔꯒꯦ ꯐꯨꯔꯤꯠꯀ ꯂꯩꯔꯦ ꯐꯨꯔꯤꯠꯀ ꯑꯗꯒꯤ ꯗ꯭ꯔꯦꯁ ꯑꯗꯨꯝ ꯂꯩꯔꯦ ꯐꯨꯔꯤꯠ ꯀ꯭ꯂꯣꯊꯁ ꯅꯨꯡ ꯀꯩ ꯇꯧꯔꯒ ꯁꯤꯁꯇꯔꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯑꯩ ꯀꯩꯅꯣ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯀꯥꯏꯅꯦ ꯀꯣꯂꯦꯖ ꯑꯦꯛꯖꯥꯝ ꯂꯩꯔꯤꯕ꯭ꯔꯕ ꯑꯦꯛꯖꯥꯝ ꯇꯧꯗ꯭ꯔꯤ ꯕꯣꯠꯀꯨꯝꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯩ ꯇꯧꯗꯤ ꯇꯧꯔꯛꯑꯅꯤ ꯑꯦꯛꯖꯥꯝꯁꯨ ꯕꯣꯠ ꯂꯣꯏꯔꯛꯑꯕꯅꯤꯅ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯁꯦ ꯏꯁꯥꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯁꯦ ꯆꯍꯤꯁꯦ ꯂꯣꯏꯗꯣꯔꯦ ꯍꯥꯏꯗꯤ ꯆꯍꯤꯁꯤ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯂꯥꯟꯒꯤꯁꯨ ꯀꯩꯁꯨ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦꯗꯅ ꯑꯗꯨꯝ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯗꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯗꯨꯝꯕ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯋꯥ ꯊꯦꯡꯅꯕꯗꯣ ꯂꯣꯏꯁꯤꯟꯈꯤꯗꯣꯔꯦꯕ ꯑꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯦ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯍꯟꯗꯛ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯦ ꯀꯣꯏꯕ ꯆꯠꯇꯣꯏꯔꯥ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯦ ꯏꯃꯥꯟꯅꯕꯤꯈꯩꯗꯤ ꯄꯨꯟꯒꯅꯤ ꯑꯗꯨꯒ ꯀꯣꯏꯕ ꯆꯠꯄꯗꯤ ꯌꯥꯝ ꯂꯥꯞꯅꯗꯤ ꯆꯠꯊꯣꯛꯑꯔꯣꯏ ꯍꯥꯏꯗꯤ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯅꯤꯅ ꯐꯦꯃꯤꯂꯤꯅꯁꯨ ꯌꯥꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄꯗꯣ ꯄꯥꯝꯗꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯅꯛꯅ ꯏꯃꯥꯟꯅꯕꯤꯈꯩ ꯁꯨꯝ ꯄꯨꯜꯂꯅꯤ ꯑꯅꯛꯄꯗ ꯑꯗꯨꯝ ꯁꯤꯁꯇꯔ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯦ ꯌꯥꯒꯗ꯭ꯔꯥ ꯁꯤꯁꯇꯔ ꯋꯥꯔꯤ ꯑꯝꯇ ꯁꯥ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏ ꯁꯥꯔ ꯋꯥꯔꯤ ꯑꯝꯇ ꯁꯥ ꯌꯥꯒꯗ꯭ꯔꯥ ꯃꯤꯅꯤꯠ ꯑꯃꯇꯪ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯩ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯁꯤꯁꯇꯔ ꯃꯤꯡ ꯍꯥꯟꯅ ꯑꯝꯇ ꯂꯟꯆꯦꯟꯕꯤ ꯀꯩ ꯌꯨꯝꯅꯥꯝ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯅꯝꯕꯣꯜ ꯏꯁꯣꯞꯇꯩ ꯍꯧꯖꯤꯛꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯍꯟꯗꯛ 4th ꯁꯦꯃꯤꯁꯇꯔ ꯀꯥꯗꯣꯏꯅꯤ ꯍꯟꯗꯛ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯦ ꯀꯣꯏꯕ ꯆꯠꯇꯣꯏꯔꯣ ꯁꯨꯝ ꯂꯩꯀꯥꯏꯗ ꯏꯃꯥꯟꯅꯕꯤ ꯀꯌꯥ ꯈꯔꯗꯤ ꯑꯗꯨꯝ ꯄꯨꯟꯒꯅꯤ ꯀꯩ ꯂꯩꯕ ꯂꯥꯛꯏꯅꯣ ꯁꯨꯝ ꯀꯩꯊꯦꯜ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯁꯨꯝ ꯈꯔ ꯌꯦꯡꯕ ꯂꯥꯛꯑꯝꯕꯅꯤ ꯍꯟꯗꯛ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯆꯤꯆꯦꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯆꯍꯤ ꯂꯣꯏꯔꯛꯄꯅꯤꯅ ꯍꯥꯏꯗꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯅꯧꯕ ꯂꯥꯛꯄꯩꯁꯨ ꯍꯔꯥꯎꯕ ꯑꯗꯩ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯆꯍꯤꯁꯨ ꯌꯥꯝꯖꯜꯂꯛꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯨꯂꯞ ꯐꯥꯎꯔꯦ ꯍꯣꯏ ꯑꯗꯣ ꯆꯤꯆꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯦ ꯄꯨꯔꯛꯑꯕꯅꯤ ꯉꯁꯥꯏ ꯌꯥꯎꯔꯛꯑꯕꯅꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯁꯤꯁꯇꯔ ꯋꯥꯔꯤ ꯑꯝꯇ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ ꯈꯤꯇꯪ ꯊꯨꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯗꯣꯏꯁꯦ ꯁꯨꯝ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯃꯥꯅ ꯀꯋꯥ ꯉꯥꯡꯉꯛꯏꯕꯅꯤ ꯃꯥꯁꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯔꯦ ꯃꯥꯁꯦ ꯑꯗꯨꯝ ꯁꯥꯔꯁꯤ ꯀꯩꯁꯨ ꯂꯨꯕ ꯍꯪꯉꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯍꯥꯟꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯄ꯭ꯔꯤꯌꯥꯡꯀꯥ ꯎꯝ ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯅꯝꯕꯣꯜ ꯂꯧꯔꯦꯝꯕꯝꯗꯒꯤ ꯁꯤꯗ ꯗ꯭ꯔꯦꯁ ꯂꯩꯕ ꯂꯥꯛꯏꯔꯣ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯦ ꯀꯃꯥꯏꯅ ꯇꯧ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯦ ꯑꯗꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯂꯥꯡꯉꯔꯣꯏ ꯍꯥꯏꯌꯦ ꯑꯗꯣ
ꯏꯃꯥꯟꯅꯕꯤꯒꯤ ꯀꯩꯒꯤ ꯂꯩꯕ ꯂꯥꯛꯏꯔꯥ ꯍꯣꯏ ꯏꯃꯥꯟꯅꯕꯤ ꯀꯩꯒꯤ ꯁꯨꯝ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯁꯨꯝ ꯈꯜꯂ ꯂꯩꯕ ꯂꯥꯛꯏ ꯁꯤꯁꯇꯔꯁꯦ ꯌꯥꯝꯅꯁꯨ ꯐꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯁꯤꯡꯒꯜꯂꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕ꯭ꯔꯣ ꯑꯗꯨꯗꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯈꯣꯗ ꯍꯥꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯏ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ wari yang saya sum chahi loisirapagi sum kai min ka Sofia ko kai lamde de lodagi sidai address em ba moinu ga bai punjang yu je sara kai phawi ge lagi thoram am leibanina adubudi kasu khandera ado ni je sidai da pot level ai ji cha ge dera Janpi ge cha de kya cha ahum thabak na ta Saudi da angang ori amana 11 kare amana 8 amana 4 hang ori ado sidai je dress khalla ba khalle khalle aldi amai je Yang bahaya nak kalau tak ni. Kayak gani bema. Sister wari yang saya kan. Wali kari wali. Jahilo shlapa ji. Jahilo shlapa ji. Sao cái này ngang wali cái nó. Sister. Wari yang saya kan. Nam sabi mo ta. kay wari yan no miye Review ka dalo gamda. Jahilo shlapa ji. Si sala kari phawi ba. Sahi loisilakpase aise luhongdogisu leirba aduna kamai tawdun sahi je loigradi kai habi tawhogda mayam su nalla leigre aduna pelhogde haitare sahi loibase habdi anoba sahi lakpadudi harauba aduga loisilakpase himdi kai haituno khangde pending da thabak tawningai mayam lehobasingduna ne andi nungai ti lo henning de haitare sahi sum hakaleidana adudugini Sahi sum hakala ado bye new je koi pe chatera chaloi kemta takti chalaro ho hoi takti lom bai me aga chathoroi kemta sister kai lom de mungjingdagi jindagi lom bai pot level la ira nate akoina mai free sum leiminaba lain ya na ya Dan kenge film no mira ba hoi video na mi ba ne gi mingam da ꯑꯩꯒꯤ ꯃꯤꯡꯁꯦ ꯊꯣꯏꯕꯤ dukan gi ma pu hedera ꯗꯨꯀꯥꯟꯁꯤ ꯃꯄꯨꯗꯤ ꯅꯠꯇꯦ ꯁꯥꯜꯂꯒ ꯐꯝꯕꯅꯦ oh si je phama je kyam koirage ꯆꯍꯤ 10 ꯆꯍꯤ 10ꯗꯤ ꯃꯄꯨꯡ ꯐꯥꯔꯦ adon kana bros ꯃꯁꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯥꯟꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯐꯝꯃꯤꯕ ꯑꯗꯨꯅꯤꯀꯣ ꯑꯗꯨꯅꯕꯨ ꯏꯁꯥꯒꯤ ꯗꯨꯀꯥꯟꯗ ꯐꯝꯗꯅ ꯃꯤ ꯗꯨꯀꯥꯟꯗ ꯂꯥꯛꯑ ꯐꯝꯃꯤꯁꯤꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯣꯠꯁꯤꯠ ꯂꯩꯌꯦ ado hada bye new year je si kamai cha san doira ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯑꯝꯇ ꯁꯤꯟꯗꯦ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯁꯤꯜꯂꯒ ꯑꯗꯨꯝ ꯆꯥꯔꯒ ꯊꯣꯛꯅꯔꯛꯄꯀꯣ hantati imoinu go babai ga punjalabse kamai kai haibi ꯏꯃꯣꯏꯅꯨꯒ ꯕꯕꯥꯏꯒ ꯄꯨꯟꯁꯟꯕꯁꯦ ꯋꯥꯈꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯍꯦ ꯀꯩꯒꯤꯅꯣꯗ ꯅꯍꯥꯅ ꯁꯥ ꯆꯥꯅꯤꯡꯉꯤ ꯑꯍꯟꯅ ꯙꯔꯃ ꯀꯔꯃꯒꯤ ꯂꯝꯕꯤꯗ ꯆꯠꯅꯤꯡꯉꯤꯀꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥꯗꯣ ꯌꯥꯟꯁꯟꯅꯕꯗꯣ ꯏꯃꯥꯡ ꯃꯥꯡꯁꯟꯅꯔꯦꯕ ꯅꯨꯡꯉꯥꯏꯇꯦ hantati adum tawaro ꯇꯧꯗꯤ ꯇꯧꯅꯤ babai je ꯇꯧꯔꯒꯁꯨ ꯕꯥꯏ ꯕꯥꯏ ꯇꯧꯔꯒꯁꯨ ꯏꯃꯣꯏꯅꯨꯅ ꯍꯥꯟꯅ ꯀꯠꯊꯣꯛꯑꯅꯤ ꯅꯨꯡꯗꯥꯡꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯅꯤ ꯂꯥꯏꯒꯤꯗꯣ ꯍꯥꯟꯅ ꯑꯁꯦꯡꯕꯗꯣ ꯀꯠꯊꯣꯛꯑꯅꯦꯕꯀꯣ sidai je mi je adum laiba kamai taw ꯊꯑꯣꯏꯅ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯔ ꯃꯁꯥꯒꯤ ꯄꯤꯊꯣꯔꯛꯄꯒꯤ ꯑꯣꯏꯖꯧ ꯑꯣꯏꯅ ꯄꯤꯊꯣꯔꯛꯄꯒꯤꯗꯤ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯥꯛꯑ ꯆꯪꯉꯦꯕꯀꯣ
ꯑꯩꯈꯣꯏꯒꯨꯝꯕ ꯍꯅꯨꯕꯤ ꯍꯥꯏꯕꯗꯤ ꯍꯅꯨꯕꯤ ꯐꯝꯕꯗꯤ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯅꯁꯨ ꯄꯥꯈꯪ ꯐꯝꯕꯗ ꯌꯥꯝ ꯆꯪꯅꯤꯡꯉꯦ ꯍꯥꯏꯕ ꯍꯅꯨ ꯍꯅꯥ ꯐꯝꯕꯗ ꯆꯪꯗꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝ ꯂꯦꯟꯕ ꯊꯣꯛꯂꯛꯄ ꯍꯥꯏꯗꯣ ꯑꯗꯨ ꯇꯥꯔꯦ sina kana ni cha yu thak ni gai di oi roi ko yadre pungsi sire ado ni cha de kya cha ro cha hum nupa ani nupi ama nupi ne thiro nupi ji mayam pang khare ni pa ani du thidri ama thiro ama ahum ji manung da ama mayam pang khare nupi da ko nupi ma yaw ba ni pa ani thidri thabak di tawro kamana de thabak di tawdri ye kari kari tamba budi ama handu loi challe nupi du ye tiap kar ko da mayam pan thok khare yang ngai de ho sa wa yin de sa wari yang de sa hai de kai min sanaru support level ai kai lam dai kainau dagi kainau dagi ji je ni khala ado chahi la sha pa ji sa la kai phau bi adum pungning kara budi nungsi ko bai bai ni je koi chate ga kamai ta de chatlaroi imoi nu ni na yum da ina dum lerani ya na je photo on ta ka ni ja da ya ꯑꯩꯈꯣꯏꯁꯦ story collection ꯗ ꯂꯥꯛꯆꯕꯅꯦꯕꯀꯣ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯁꯤꯒꯤ ꯁꯨꯝ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯒꯦꯅ ꯑꯗꯣ ꯕꯣꯛꯀꯤ ꯃꯤꯡ ꯍꯥꯟꯅ ꯑꯝꯇ ꯑꯩ ꯃꯤꯡ ꯄꯨꯔꯅꯤꯃꯥ ꯀꯧꯏ ꯄꯨꯔꯅꯤꯃꯥ ꯀꯧꯏ ꯑꯩ ꯃꯤꯡ ꯀꯩ ꯂꯝꯗꯩꯅꯣ ꯈꯥꯖꯤꯔꯤꯗꯒꯤ ꯈꯥꯖꯤꯔꯤꯗꯒꯤ ꯁꯤꯗ ꯄꯣꯠ ꯐꯪꯉꯛꯄꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯍꯤ ꯌꯥꯝꯃꯦ ꯑꯗꯨꯝ ꯀꯥꯟꯅꯕ꯭ꯔꯥ ꯑꯣ ꯅꯍꯥꯟꯈꯩ ꯌꯣꯜꯂꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀꯣꯟꯊꯣꯡ ꯀꯣꯌꯥꯗꯩ ꯁꯣꯔꯣꯛꯇ ꯚꯥꯔꯤ ꯑꯃ ꯂꯩꯔꯕꯅꯤꯅꯀꯣ ꯈꯤꯇꯪꯗꯤ ꯍꯜꯂꯦ ꯑꯗꯨꯕꯨ ꯁꯨꯝ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯁꯨꯝ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅꯤ ꯌꯣꯟꯗꯕ ꯌꯥꯗꯕꯅꯤꯅꯀꯣ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯏꯕꯣꯛꯇ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯏꯃꯨꯡꯗꯕꯣ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯅꯥꯗ ꯌꯦꯛꯇꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯂꯥꯟꯁꯨ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯕ ꯑꯗꯨ ꯄꯥꯝꯃꯦ ꯑꯗꯨ ꯄꯥꯝꯃꯦ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯕꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ story collection ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯁꯥꯕꯤꯔꯣꯅꯦ ꯍꯜꯂꯣ ꯒꯥꯏꯁ ꯂꯥꯡꯕ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ story collection nè mình hàn bora sabido với thằng hai đứa nè ai mình Malabati kawe nam bol đây nè dum sida bora yo kya ko ye yara yon ba chahi manga taru sure adum kana bora kamai daw kana badu khaga lai bagi yawli nimdan tadi che adum khalbra ko ti se aji situation ji matung ina de yam halle da ngawai ga hai ru ga di chahi loi salak pasida lakwa no ba chahi lakwa sida ana ye lai tana adai hana sunna ba irang lai ba puna mak se kuok tu na shanti da lai raga nungai yai phaba koi mina si ana ki tham gia đình yam nuai le ne Đến lúc biết luôn cây nó cây ra bị cây hay nó sum chahi lo shira pa di wa han su khang brother mình hàn da sắc này bà cây lam dai no ngoài hàng khom dagi yam hao hay pet lạc mình hay sao bớt chim miếng lạc vào này mà dài xuống coi sẽ có lúc chuyện chahi lo shira pa je kai phau bi ge chahi loi silak pa se adum chahi loi silak pa se kamai hai ne harau hai tai mathang chahi hau dore na 2026 sam ho ani kholani
ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯕ ꯑꯣꯏꯔꯒ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯤꯡꯉꯤ ꯃꯌꯥꯝꯁꯦ ꯅꯧꯅ ꯑꯃꯨꯛ ꯐꯖꯅ ꯇꯧꯕ ꯌꯥꯅꯕ ꯑꯗꯨ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯣ ꯍꯟꯗꯛ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯤ ꯀꯣꯏꯕ ꯆꯠꯇꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧ ꯕꯥꯏ ꯕꯥꯏ ꯂꯣꯏꯔꯒ ꯍꯣꯏ ꯀꯣꯏꯕ ꯆꯠꯀꯅꯤ ꯕꯥꯏ ꯕꯥꯏ ꯀꯩꯀꯥ ꯂꯣꯏꯔꯒꯗꯤ ꯑꯗꯣ ꯕꯥꯏ ꯕꯥꯏꯒ ꯏꯃꯣꯏꯅꯨꯒꯗꯤ ꯍꯟꯗꯛꯁꯦ ꯄꯨꯟꯁꯤꯟꯈ꯭ꯔꯕꯅꯤꯅꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯄꯨꯟꯁꯤꯟꯈ꯭ꯔꯕꯅꯤꯅ ꯏꯃꯣꯏ ꯅꯨꯃꯤꯠꯇꯤ ꯀꯩꯝ ꯇꯧꯔꯔꯣꯏ ꯅ꯭ꯌꯨ ꯌꯔ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯅꯤ ꯍꯥꯏꯗꯤ ꯑꯃ ꯑꯣꯏꯔꯁꯨ ꯆꯥꯕ ꯊꯛꯄ ꯑꯣꯏꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ ꯁꯥꯔ ꯋꯥꯔꯤ ꯑꯝꯇ ꯁꯥ ꯌꯥꯒꯗ꯭ꯔꯥ? ꯁꯨꯝ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯋꯥꯔꯤ ꯁꯥ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯝ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯐꯝ ꯈꯪꯗꯕꯩ ꯋꯥꯅꯤ. ꯑꯩ ꯁꯨꯝ ꯍꯪꯉꯛꯀꯗꯣꯏ ꯁꯨꯝ ꯈꯨꯝꯃꯛꯀꯗꯣꯏ ꯌꯥꯝ ꯂꯨꯔꯣꯏꯌꯦ. ꯍꯣꯏ. ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯑꯩ ꯊꯣꯏꯕꯤ. ꯀꯩ ꯂꯝꯗꯩꯅꯣ? ꯅꯝꯕꯣꯜ. ꯑꯗꯣ ꯁꯤꯗ ꯁꯨꯝ ꯀꯣꯏꯊꯣꯔꯛꯏꯔꯥ? ꯕꯕꯥꯒꯤ ꯐꯣꯟ ꯁꯦꯝꯕ ꯂꯧꯕ ꯂꯥꯛꯄ. ꯑꯗꯣ ꯍꯟꯗꯛ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯁꯤꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤꯕ? ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯂꯥꯟꯁꯤꯒꯤꯀꯣ ꯂꯥꯟꯁꯤꯒꯤ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤꯅꯀꯣ ꯁꯤꯒꯤ ꯈꯜꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯥꯏꯗꯤ ꯆꯍꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯆꯍꯤꯁꯦ ꯍꯥꯞꯒꯠꯂꯛꯄꯅꯤꯅꯀꯣ ꯑꯁꯤꯒꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯁꯨ ꯑꯁ ꯈꯪꯗꯦꯗ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯐꯝꯁꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅೋ ꯈꯪꯗ꯭ꯔꯦꯗ. ꯍꯟꯗꯛ ꯕꯥꯏ ꯕꯥꯏꯒ ꯏꯃꯣꯏꯅꯨꯒ ꯄꯨꯟꯖꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕ? ꯕꯥꯏ ꯕꯥꯏꯁꯤꯁꯨ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯍꯥꯏꯗꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯆꯠꯈꯤꯗꯧꯕꯒꯤ ꯆꯍꯤꯁꯤꯀꯣ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯁꯨꯝ ꯏꯃꯣꯏꯅꯨꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯁꯨ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯛꯄꯅꯤꯅꯀோ ꯍꯥꯏꯗꯤ ꯈꯤꯇꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯀꯩꯗꯧꯅꯤ ꯄꯨꯟꯁꯤꯜꯂꯝꯅꯤꯅ ꯑꯗꯨꯝ ꯅ꯭ꯌꯨ ꯌꯥꯔꯗ ꯑꯗꯨꯝ ꯍꯣꯏ. ꯑꯗꯣ ꯁꯤꯁꯇꯔ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯏꯌꯦ. ꯁꯤꯁꯇꯔ ꯋꯥꯔꯤ ꯑꯝꯇ ꯁꯥ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤꯌꯦ. ꯁꯤꯁꯇꯔꯁꯦ ꯀꯥꯏ ꯋꯥꯏꯗꯣꯏꯅꯣ? ꯑꯩ ꯉꯥꯛꯇꯪ ꯁꯥꯏꯠ ꯇꯧꯕ. ꯑꯩ ꯅꯝꯕꯣꯜ ꯈꯣꯏꯖꯤꯡ ꯄꯤꯅꯤꯡꯗꯩꯅꯦ. ꯅꯝꯕꯣꯜ ꯈꯣꯏꯖꯤꯡꯗꯒꯤ? ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯑꯝꯇ? ꯑꯩ ꯃꯤꯡ ꯃꯤꯜꯀꯤ. ꯃꯤꯜꯀꯤ. ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏ? ꯑꯩ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯅꯦ ꯀꯣꯂꯦꯖ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯄꯣꯠ ꯂꯩꯒꯦ ꯆꯪꯉꯛꯄ. ꯀꯣꯂꯦꯖ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕ꯭ꯔꯣ? ꯅꯨꯡꯉꯥꯏ. ꯅꯨꯡꯉꯥꯏꯌꯦ. ꯑꯗꯣ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯒꯦ? ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯅꯧꯕ ꯆꯍꯤ ꯑꯃꯃꯨꯛ ꯂꯥꯛꯑꯒ ꯑꯃꯨꯛ ꯆꯍꯤ ꯍꯥꯞꯀꯠꯂꯛꯀꯗꯣꯏꯅꯤꯗ ꯑꯗꯨ ꯆꯍꯤ ꯌꯥꯝꯃꯛꯀꯅꯤ ꯀꯥꯏꯅꯒ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯄꯥꯈꯠꯂꯦ ꯑꯗꯩꯗꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯍꯦꯟꯅ ꯑꯐꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯣꯏꯕꯅ ꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯩ ꯌꯨꯝ ꯍꯜꯂꯗꯣꯏꯅꯦ. ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯣ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯦ. ꯍꯣꯏ ꯌꯥꯏꯌꯦ. ꯑꯣꯖꯥ